ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯃꯤ ꯃꯥꯡꯐꯝ ꯑꯣꯏꯔꯦ ꯀꯣ ꯃꯤꯁꯤ ꯃꯥꯡꯐꯝ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤ ꯊꯤꯕ ꯈꯪꯗꯕ ꯍꯦꯛꯇ ꯊꯤ ꯈꯪꯗꯕ ꯃꯥꯡꯐꯝ ꯑꯣꯏꯔꯦ ꯑꯩꯗꯤ ꯌꯨꯝꯗ ꯇꯨꯝꯅ ꯐꯃꯨꯡꯗꯒꯤ ꯃꯥꯡꯈꯤꯗ꯭ꯔꯥ ꯏꯁꯥꯐꯥꯎ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯦꯕꯀꯣ ꯑꯩꯐꯥꯎ ꯏꯁꯥꯐꯥꯎ ꯄꯥꯈꯠꯆꯔꯛꯄ ꯃꯥꯡꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯪꯅ ꯑꯩꯒꯤ ꯏꯄꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯐꯃꯨꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯦ ꯃꯃꯥꯡꯒꯤ ꯒꯃꯦꯟꯅꯁꯨ ꯑꯗꯨꯝ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯒꯠꯂꯦ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯒ ꯗꯦꯟ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯈꯥꯗ ꯒꯃꯦꯟꯁꯤꯅꯁꯨ ꯑꯗꯨꯝ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯅꯁꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯂꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯤ ꯃꯥꯡꯕꯗꯤ ꯑꯗꯨꯝ ꯂꯦꯞꯇ꯭ꯔꯤ ꯁꯤ ꯂꯩꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯐꯝ ꯅꯤꯁꯤꯀꯥꯟꯇ ꯃꯁꯥꯃꯛꯅ ꯉꯔꯥꯡ ꯅꯍꯥꯟꯂ ꯀꯩꯅꯣ ꯒꯕꯔꯅꯔ ꯎꯅꯩ ꯗꯦꯟ ꯃꯥꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯧꯔꯛꯑꯦ ꯁꯤ ꯂꯩ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯨꯝꯅ ꯂꯧꯔꯝꯗꯦꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯁꯨꯝ ꯃꯃꯥꯟꯅꯕꯒꯤꯗ ꯁꯨꯝ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯑꯃ ꯇꯧꯔꯝꯒꯅꯤꯅ ꯈꯜꯂꯝꯃꯦꯕꯀꯣ ꯑꯗꯨꯒ ꯀꯥꯏ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣ ꯈꯣꯠꯂꯤꯖꯥꯠꯅꯣ ꯈꯜꯂꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯥꯁꯤ ꯆꯤꯡꯅꯕ ꯑꯃ ꯁꯨꯝ ꯌꯥꯎꯁꯜꯂꯛꯄꯗꯨꯅꯤꯗ ꯇꯧꯔꯤꯁꯤꯡꯁꯦ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 13ꯇꯒꯤ ꯃꯥꯁꯤ ꯃꯌꯨꯝꯗꯒꯤ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯕꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯑꯜꯇ꯭ꯔꯣ ꯀꯥꯔ ꯑꯃꯗ ꯇꯣꯡꯉ ꯊꯣꯛꯈꯤꯕ ꯑꯗꯨꯝ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯕꯗꯅꯤ ꯀꯨꯊꯣꯛꯏꯁꯦ ꯑꯗꯒꯤ ꯑꯗꯨꯝ ꯃꯥꯁꯤ ꯆꯠꯈ꯭ꯔꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯐꯥꯎ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯁꯤꯅꯦꯕ ꯄꯥꯎ ꯐꯥꯎꯅꯗꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯗꯣ ꯑꯣꯞ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯆꯤꯡꯅꯕꯅꯤꯅ ꯃꯇꯝ ꯆꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯑꯗꯨꯝ ꯄꯤ ꯑꯗꯣ ꯄꯨꯂꯤꯁꯅꯁꯨ ꯃꯥꯕꯨ ꯊꯤꯔꯝꯒꯅꯦꯅ ꯂꯧꯏ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯁꯤ ꯂꯥꯛꯀꯥꯟꯁꯤꯗ ꯄꯨꯡ 2ꯃꯨꯛ ꯇꯥꯕꯗ ꯃꯌꯨꯝꯗꯩ ꯊꯣꯛꯄꯅꯦꯅ ꯍꯥꯏꯒꯨꯝ ꯇꯧꯏ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯃꯤ ꯃꯥꯡꯐꯝ ꯑꯣꯏꯔꯦ ꯀꯣ ꯃꯤꯁꯤ ꯃꯥꯡꯐꯝ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤ ꯊꯤꯕ ꯈꯪꯗꯕ ꯍꯦꯛꯇ ꯊꯤ ꯈꯪꯗꯕ ꯃꯥꯡꯐꯝ ꯑꯣꯏꯔꯦ ꯑꯩꯗꯤ ꯌꯨꯝꯗ ꯇꯨꯝꯅ ꯐꯃꯨꯡꯗꯒꯤ ꯃꯥꯡꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯏꯁꯥꯐꯥꯎ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯦꯕꯀꯣ ꯑꯩꯐꯥꯎ ꯏꯁꯥꯐꯥꯎ ꯄꯥꯈꯠꯆꯔꯛꯄ ꯃꯥꯡꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯪꯅ ꯑꯩꯒꯤ ꯏꯄꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯐꯃꯨꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯦ ꯁꯤ ꯐꯤꯕꯝꯁꯤꯗ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯑꯐꯕ ꯑꯣꯏꯗꯦ ꯀꯣꯂꯥꯞꯁ ꯇꯧꯏ ꯍꯥꯏꯕ ꯈꯨꯗꯝ ꯑꯃꯅꯤꯀꯣ ꯍꯧꯖꯤꯛꯁꯨ ꯀꯣꯂꯥꯞꯁ ꯇꯧꯔꯒ ꯂꯩ ꯍꯥꯏꯕ ꯋꯥꯅꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯒꯤ ꯒꯃꯦꯟꯅꯁꯨ ꯑꯗꯨꯝ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯒꯠꯂꯦ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯒ ꯗꯦꯟ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯈꯥꯗ ꯒꯃꯦꯟꯁꯤꯅꯁꯨ ꯑꯗꯨꯝ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯅꯁꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯂꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯤ ꯃꯥꯡꯕꯗꯤ ꯑꯗꯨꯝ ꯂꯦꯞꯇ꯭ꯔꯤ ꯁꯤ ꯂꯩꯁꯤꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯃꯤꯁꯤ ꯀꯌꯥ ꯃꯥꯡꯈ꯭ꯔꯒꯦ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡꯁꯤꯗ ꯀꯌꯥ ꯃꯥꯡꯈ꯭ꯔꯒꯦꯁꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇꯁꯨ ꯒꯃꯦꯟꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯆꯦ ꯑꯃꯇ ꯊꯣꯛꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕꯗ ꯑꯩꯈꯣꯏꯒꯤ 2024ꯒꯤ ꯃꯥꯔꯆ 5ꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅꯤꯀꯣ ꯃꯥꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯈ꯭ರೆ ꯃꯥ ꯐꯝ ꯇꯥꯈ꯭ꯔꯦꯗꯅ ꯃꯥꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯥꯅ ꯍꯥꯏꯈꯤꯕꯗ ꯉꯁꯥꯏ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤ ꯃꯥꯡꯈꯤꯕꯁꯦ ꯃꯤ 64 ꯃꯥꯡꯈꯤꯅ ꯃꯥꯅ ꯍꯥꯏꯌꯦꯕ 63%ꯁꯦ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯦ ꯃꯥꯡꯈꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ 23ꯇꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯀꯣꯟꯅ ꯐꯪꯉꯦ ꯍꯥꯏꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯥꯡꯈꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯃꯅꯨꯡꯗ 9 ꯑꯃꯅ ꯍꯤꯡꯅ ꯐꯪꯉꯤ ꯀꯣ ꯑꯗꯨꯒ 29ꯅ ꯊꯤꯕ ꯐꯪꯗꯦ ꯑꯗꯨ ꯃꯤ 29ꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯈꯤꯗꯦꯕ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯔꯆ 5 ꯐꯥꯎꯇ ꯑꯩꯈꯣꯏꯅ ꯄꯥꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯃꯤ 29ꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯡꯉꯤꯀꯣ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯡꯉꯤꯁꯦ ꯑꯅꯤꯗ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯡꯉꯤꯁꯤꯡꯁꯦ ꯑꯗꯣ ꯃꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯇꯪ ꯁꯨꯝ ꯂꯧꯈꯠꯂꯒ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯅꯕ ꯑꯩ ꯄꯟꯖꯔꯛꯀꯦꯕꯀꯣ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤ 2023ꯒꯤ ꯃꯦ 3ꯗ ꯊꯣꯛꯄꯅꯤꯅ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯦꯒꯤ ꯇꯥꯡ 6ꯁꯤꯗ ꯍꯥꯟꯅꯁꯨ ꯄꯥꯎꯃꯤ ꯑꯣꯏꯔꯝꯕ ꯑꯇꯣꯝ ꯁꯣꯃꯔꯦꯟꯗ꯭ꯔꯣꯅ ꯑꯃꯒ ꯃꯥꯒ ꯆꯠꯃꯤꯟꯅꯈꯤꯕ ꯑꯃꯒ ꯏꯅꯛ ꯅꯛꯅ ꯁ꯭ꯋꯥꯏꯗ ꯑꯣꯂꯦꯝꯄꯤꯛ ꯄꯥꯔꯛ ꯁ꯭ꯋꯥꯏꯗꯅꯤꯀꯣ ꯃꯥꯡꯉꯤꯁꯦ ꯑꯁ꯭ꯋꯥꯏ ꯆꯠꯈꯤꯕꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯃꯥꯡꯉꯤꯕꯁꯤꯡꯁꯦ ꯃꯈꯣꯡꯅ ꯆꯪꯕ ꯑꯝꯇ ꯅꯠꯇꯦꯀோ ꯉꯁꯥꯏꯒꯤ ꯁꯤꯁꯨ ꯒꯥꯔꯤ ꯑꯐꯕ ꯑꯃ ꯀꯥꯔ ꯑꯃ ꯇꯣꯡꯉ ꯆꯠꯈ꯭ꯔꯤꯅꯤꯀꯣ ꯀꯥꯔꯁꯨ ꯌꯥꯎꯅ ꯃꯥꯡꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ UFO ꯀꯥꯁꯨ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯌꯥꯔ ꯈꯪꯗꯦ ꯍꯦꯛꯇ ꯄꯥꯏ ꯍꯦꯛꯇ ꯄꯨꯂꯞ ꯀꯥꯔꯒ ꯀꯣꯟꯅꯅ ꯃꯥꯡꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯍꯧꯖꯤꯛ ꯃꯥꯡꯉꯦꯕ ꯆꯍꯤ 10ꯗ ꯉꯥꯏꯔꯤꯕ ꯃꯨꯀꯦꯁꯁꯤꯁꯨ ꯃꯨꯀꯦꯁ ꯗꯠꯇ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥ ꯗꯥꯁ ꯍꯥꯏꯁꯤꯁꯨ ꯃꯥꯁꯨ ꯀꯥꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯡꯉꯤꯅꯦꯕ ꯀꯥꯔꯁꯨ ꯃꯥꯡꯉꯤꯀꯣ ꯑꯣꯖꯥ ꯃꯥꯁꯨ ꯀꯥꯔꯁꯨ ꯃꯥꯡꯉꯤ ꯑꯗꯨꯁꯨ ꯃꯣꯏ ꯑꯅꯤꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯊꯤ ꯈꯪꯈꯤꯗ꯭ꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯅꯤ ꯑꯃꯈꯛꯇꯪ ꯅꯍꯥꯛꯅ ꯄꯟꯈ꯭ꯔꯦ ꯀꯣ ꯍꯧꯖꯤꯛ ꯊꯃꯣꯏ ꯁꯣꯛꯅꯔꯤ ꯉꯥꯛꯇꯅꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯦꯃꯥꯟꯖꯤꯠ ꯍꯥꯏꯕꯅꯤ ꯀꯣ ꯑꯃꯅ ꯍꯤꯖꯝ ꯂꯤꯡꯊꯣꯏ ꯉꯝꯕꯤ ꯍꯥꯏꯕꯅꯤ ꯑꯃꯅ ꯐꯤꯖꯝ ꯍꯦꯃꯥꯟꯖꯤꯠ ꯍꯥꯏꯕꯅꯤ ꯀꯣ
mabani punna mabani mari le nabjani le nabud angang haktani ado moisi motorcycle ama tonga sakimne motorcycle tonga sakibache magi last point ma sakira Bishanpur lato ki bagi ama to ki bagi ado bagi kano video footage khoi phangmangam gi aduna loi unagi myam je ko aduga mana sangi bu jogjang tik dai sang ga mang re hainari sine ko jogjang tik sini ko yam maru phumje sini sidle smai tok dana nupi masa amaga nupa masa amaga su thibiu na adam hai mayam changdana hai sahi nori bangang pramsa nupi jaji thibiu na hai adam hai na thi ba phangi de ko gamen ti am kana thi kai thi banong di mang himna jogjang tik mang ga si da thi bra kamai to bono khang de ko ado upai le tedana moisu khara ganona CBI da scenery harga kha phagada na matamdu ga mena CBI da sina thue nada ado CBI na phaye phabe karangana phagi harga mobile paramba mi du phare ngasagi hemaji ro na paramba mobile do ado sina ba mi phare ko ado kana na phabo no ado su accuse su phare hare ado loi ane ma phare ko phare aduga ashi bhakjang do kai tham ro khangdi sini ko tawri sida phummi phima se na ma sida leire magi aduni adane je amata puthok tabo sini ko charge bok thagala mane na khangi ko tadi sumai tok dana akhoi gi keno se judicial system sida khoi CBI gumba then adagi Manipur police gumba na masi karem na batong na khoi torok pose nungai tabam phaw ko masi judicial system je so ko muju katang min na sing sumra na ai sung sa kakala ni buwani ko ai suggestion ni ko ai sai jabana sa de ko aduma le then atopa ama yamna nungai taba pot ama ngasagi haiduni Kamal Babu ko ba mi ma khoi Kamal Babu si laisam Kamal Babu ni angang nate sahi yakhai ga taruk ni ma si 2024 gi November gi tang kun ga manga dane mana ka do se akhoi khangi mayam lu khangi ma si akhoi gi lanmi gi cantonment se Manipur de sen saw lek ko 57 mountain division gi le ni sida akhoi leim khong gi army camp se masida ma lakpa adugo mana soi toramba mana sangi bagi video footage bokta loi le CCTV camera da gi le bako adugo ma thor ke da bai wane adu ragadi ngasagi lanni gi camp manung jisu kuki leibra natagana moina madu sina thokrabra khoi khangde bako sigi wathok mayam amsu hojik lei wathok se hojik bau loi ngamde hojik loi ngamde bako puthok pang ngamde bako adui mohti rehabilitation da phare ama tau phare na magi manung gi thau pina na ba wakum hodona reisine sumai toring isda nupa macha ama mangre natra nupa macha ama mangre mang basida magi likun putokpa takpa ngamba mida nupa lakh tara pigani haina Manipur gi home department na ngarang lathokre hoi loi khangi sibong ni lei ko ado hana dagi hauna intelligence fail oena hoi mayam na dum haina raga lei aina ngasa haibadati ngasagi mamangi se minister na so dum harami ko kana ada piba report no khangdi aingon su yorokte thahum sure mai pawam ta da report du lakta baina harami dana samane si jo akoina yengdu se intelligence haibase kaino har ma de khangda sunya yadi uda sunya yadi ai udi haibe yadi ai khang hogdi haibe yadi America da werga de bako ngasagi kaino da leiba CID da leiba kangbu ga je sabak khoi sarna sagadamni naigidam tamno werga de bako thabak lo hogda da jail thajing ne kaino har kada madugi da makta matik saba sen mayam ma thadari ngasagi source ki mayam thadari kai lekai da gi paw long na ba lekai da moi informer thamamine roi tamine lekai da kai thoi ge je adagi police personnel mayam lai sing je moi mi mayam loi yawri adagi loi mak long no loi long ri ngakte ne paw je nang police officer natra ma officer na hairani nang police personnel natra mani ai nangona kadam hange ai aduni aduna paw seng haro amma toro wan harga nang naming je ko tawdeni si kamai tawro ko pon hangba yam natro sumai toroga magi masasi yami haibani da magi keno se aduna tolop na sabu khakana CID oina leiba yadi ko local da then adagidi leikai da atete mayam machi ko political party da su amada su magi sai paw pina na ba paw long na ba mi mayam shagalaga thamba du ko we ba khoi magi network yam chaw network mane ko adugi network to thokre fare thokra matung da adugi likhun bokti puthupang am bagi swai tong no somda hat khrabani he sumai to khrabani ko hidi phangba ya pot ma laba hoi leibo phangde habane ko un bangam de tak bangam de adu agadi kamai tok ne intelligence fail oi hayo do no sini ai na hajen ngi je si malai segat patang ai phade sengwat si khoi matung gi ni ko sengwat si aduna hojik lai si mayam na som hai nei khoi makti asang ba khangbre hojiki kano se luang them kariye mukhi sariba kano se
마시 족장택 swai복티 마기 그노시 리쿤지 방암미 하이 방법방법 강데 아도 아코이 폴리스나서 하이디 가면에서 CM 톡담 거 kem 강디고 아도나 swai다 망브라 망가디 swai다 망버니 하르가디 swai다 티가다보다 임파르 티야로요 시포스마고 아도나 망부 야버세 아코이 아이덴티파이 또 가마이 아이덴티파이 또 게 할간다 미 망이 하이진지 까오이다 망가다게 하르가디 비ஷ்누푸르기 송기 만ung 정sel라가 고 노네수 따바 야바 오이베 야바 강포피수 오이베 야바 아두가 그도바 수산포수 오이베 야바 마품 엄마 레이버고 사이제 사이자가세 사이 마품지 아얌바디 까라나 간도게 간다 쿠키싱나 남나 쿤다바니 나 모이시 좀 레이버고 아두나디 머니푸르 가메나 아코기 그노다 그하이타레 벙커 마야마 라로바 오나다가나 아코이 쿵아쿠 마야마나 라비데 사라가 તરમ 마야마도 로이 투가이그레 하여 포토 야락테 kamaai tawdana angang ama gari ama tonga laga laiba midu kamaai tawdana intercept tawrino sine moina lambi de ngaira kamaai tong leino adurgadi moi lambi de check tawrona dum lei haiba takpo pot amane bako masi kiningai ni simako ado ma mathanda de kedo bo chapano hangba ya pose ma kana loinagi mathanda mangbra ko atopan phim cha ga yawbra yawdabra si hangngai oiba pot amasu oe bako si akhoi yam kanna yam munna khoi ji naina ningai oi aduna manipur se hojik kamai to ke bo person rule la kan da ing tap phim ama tamna pore ena akhoi isana so dum yarage bako yajare bako adurga mi mangi ba thi phangda se masidi nungaite aduga gamena hojikta magi likhun takpang amba amma to boda mana sano lupa lak tara pi ni khokani na haiba su afa khongtang amani khoi kai haidi phangna ba pot ama ma thirei labi ma yara yana bhore ni ko adubu akhoi na yeng do se mamang da tawri basing da amja pakhum pirakti kanam pakhum pirakti pasha pi ba pi da bana te ko voluntarily hire kam ta yauge ba ko khangde antani adu mang ba sida mi da natana gari ba dum mang sagi ai nga sai do paumi oiramba atom gi samarendra masu kar amaga lone na moi ani mangki ko kar so dum phangde natra adagi di den heman jer kaling thoing bi ga su khoi motorcycle ama tonga saki motorcycle do pun mangmi nagi motorcycle su phangde yotu tumdi tum moida yoti tum moe ba ko aduga den hujiki kano sisu auto car angangom saki bani gari number sida lei adu gari number do auto car do ma ga pula mangi bani atopa khoi gi kano daga thanam ga lolom ga atya daga lolom ga khoi khangde ba ko adu ergadi karai jano aikoina person ki rule gi government sida aikoi miyam gi punsi ngakpi ni senbi ni na khoi thaja doi si kamai thaja doi no hauju su kamai to gi bu maitai sing akoi da sang pa yaroi sang ga hat kani haibe porse leiri ba dum lei ba ko ado amarom da haraga maitai sing di hoji tamna sum kana ba thabak na te masigi sena mai thabak thorom mam da loi khoi gi mai onjan ba hore dana ado sum hanagi ni leiba nungoi pikaloi akhoi nongoi pikalo akhoi demand phangde bo nongoi pikalo ena haide ba kangu aduga somda union home minister ami sana ngangi bo wajaw di loye akhoi gi kainona akhoi gi violence na karigumba kanomta akhoi kana bamda aporoi adu pandamamda phangumma wena mangara haini haine ba ko adu sunda kanda violence mayam tawi nongoi pikalo haibda kaim tongde natro aduga ESP ba kok thugai aduga moina haiba hadongna free wena salangani hai free wena salan mangamde sibu manipur ngai rai sidi ai hangba tabne khoisu aduna aina aroibada hajaningi mi mangbagi culture se yamle ko sauragna hujiki ko tharagadi mi kunipan kunthra mo khoi thiba khangdana leiri ko thiba khangdana leiri masida maitai su yawgani then kuki su yarong wane na khale aduna sigumbagi culture ko sakhutta ba culture ko adugo masigum pose masi losanba sumena ai ahan maraw fine thamje khoigi nature of crime magi crime sigi mong mato mayam ama yengda yati Hoje akoina hariba luang the muki ase kana phagro establish kana tawum ge sinida kukina pharam da na nagana pharam de kamai tawni o na tagna maite na pharam de kamai tawni hoi kana na hagana de hoi na plan pi do si kaino hoi na wakal na ka cha laga pa ha ju ya de adu phim ma lai ngai sida prime minister gumba lai pa ki kano mana hekta awa phongba nwai ta condemn to ba ti ya ponte ba ko ahan bada akoina establish to bom sang establish to sida mai manungi cooperation fajan change angang sigi magi lifestyle aruga mana tinaramba kana tinai magi lamchat na kaino ga si am mun nei yeng de sai to de de ko ada then kana ko makharna phar kan sida maji wang pong to rin na to kana sido khrone sirone ade siraga de kadare masi wa thongna to rane ma to rane to jelama lore nadra adu kana sin to kudono kula ke de khangam de dana
ꯑꯗꯨ ꯀꯣꯟꯅ ꯀꯥꯏꯅ ꯊꯪꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯁꯣꯏ ꯂꯥꯛꯅꯈꯤꯅꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯒꯤ ꯁꯨꯝ ꯂꯧꯅꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯁꯤꯃꯛ ꯑꯣꯏꯔꯝꯒꯅꯤꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯑꯣꯏꯕ ꯌꯥꯕ ꯃꯔꯝ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯇꯧꯕ ꯄꯣꯠꯅꯣ ꯃꯥꯒꯤ ꯀ꯭ꯔꯥꯏꯝꯁꯦ ꯃꯥꯒꯤ ꯅꯦꯆꯔꯁꯦ ꯀꯔꯤꯅꯣ ꯑꯗꯣ ꯀꯅꯥꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤꯁꯤ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯅꯠꯇꯅ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯦꯕ ꯑꯩꯈꯣꯏꯅ ꯇꯧ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯄꯨꯂꯤꯁꯀꯤ ꯔꯣꯜꯁꯤ ꯌꯥꯝ ꯆꯥꯎꯔꯖꯥꯠꯅꯤ ꯁꯤꯃ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯔꯛꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅ ꯌꯥꯕꯁꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯅꯤꯈꯛ ꯅꯩꯅꯕ ꯌꯥꯏ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯃꯤ ꯃꯥꯡꯕꯒꯤ ꯑꯣꯔ ꯃꯤ ꯍꯥꯠꯄꯒꯤ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯦꯟꯒꯠꯂꯛꯏꯁꯤꯡꯁꯦ ꯃꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯗ ꯌꯥꯗꯦ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯌꯥꯗꯦ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯒꯃꯦꯟꯅ ꯑꯩ ꯌꯥꯗꯦ ꯍꯥꯏꯔ ꯌꯥꯗꯦ ꯑꯩꯅ ꯌꯥꯗꯦꯀꯣ ꯍꯥꯏ ꯌꯥꯗꯦ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯌꯥꯗꯦ ꯍꯥꯏꯕ ꯌꯥꯗꯦꯕꯀꯣ ꯂꯣꯅ ꯀꯔꯤ ꯍꯥꯏ ꯃꯥꯅ ꯑꯗꯨ ꯇꯧꯔꯨꯕꯒꯤ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯏ ꯍꯥꯏꯁꯦ ꯆꯩꯔꯥꯛꯇꯨꯅꯦꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯆꯩꯔꯥꯛꯇꯨꯅꯦꯕꯀꯣ ꯑꯃꯇꯪ ꯍꯦꯡ ꯇꯧꯔ ꯍꯥꯠꯄ ꯇꯥꯕꯅꯤ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯀꯔꯤꯒꯤꯅꯣ ꯍꯦꯡ ꯇꯧꯔ ꯍꯥꯠꯂꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧ ꯀꯥꯟꯗꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯁꯤ ꯇꯥꯛꯏꯅꯦꯕ ꯑꯗꯨꯒꯗꯤ ꯃꯤꯅ ꯃꯌꯥꯝ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧ ꯉꯝꯗꯦꯗꯅ ꯆꯨꯝꯃꯤꯀꯣ ꯃꯁꯤ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯗꯤ ꯌꯥꯝ ꯐꯔꯝꯃꯤ ꯀꯃꯥꯏꯅ ꯐꯩꯅꯣ ꯅꯤꯡꯊꯧꯒꯤ ꯃꯥꯒꯤꯗꯤ ꯀꯥꯏꯗꯧꯔꯦ ꯃꯉꯣꯟꯗ ꯄꯋꯥꯔꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯄꯋꯥꯔꯁꯤ ꯖꯨꯗꯤꯁꯔꯤꯁꯨ ꯃꯉꯣꯟꯗ ꯌꯥꯎꯏꯗꯣ ꯑꯗꯨꯒ ꯑꯗꯒꯤꯗꯤ ꯑꯦꯖꯨꯀꯦꯇꯤꯞꯁꯨ ꯃꯉꯣꯟꯗ ꯌꯥꯎꯏꯗꯣ ꯂꯦꯖꯤꯁꯂꯦꯆꯔꯁꯨ ꯃꯉꯣꯟꯗ ꯂꯣꯏ ꯌꯥꯎꯏ ꯄꯨꯟꯅ ꯌꯥꯎꯕꯅꯦ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯜꯂꯦꯕ ꯑꯗꯨꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯦ ꯃꯈꯨꯠ ꯀꯛꯊꯠꯂꯨꯁꯨ ꯆꯠꯂꯣ ꯐꯛ ꯀꯛꯊꯠꯀꯅꯤ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯒꯤ ꯆꯩꯔꯥꯛ ꯃꯌꯥꯝꯗꯨ ꯀꯤꯕꯅꯤꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯀꯌꯥ ꯇꯧꯕ ꯉꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯂꯣꯅꯤ ꯍꯥꯏꯅꯤ ꯂꯣꯗ ꯆꯠꯂꯒ ꯄꯨꯂꯤꯁꯅ ꯐꯥꯅꯤ ꯑꯗꯨꯒ ꯑꯩ ꯏꯆꯥꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯀꯦꯁꯇ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯂꯝꯕꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯄꯨꯂꯤꯁ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯅꯦ ꯂꯣ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯜꯍꯟꯗꯣꯏꯅꯦ ꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯂꯣ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯑꯃ ꯑꯗꯨꯒ ꯗꯦꯟ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯩꯕ ꯑꯃ ꯆꯪꯉꯦ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯌꯥꯝ ꯃꯔꯨꯅꯤꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯄꯨꯊꯣꯛꯀꯗꯣꯏꯅꯣ ꯃꯥꯒꯤ ꯂꯝꯕꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩꯅ ꯐꯥꯕꯅꯤ ꯍꯥꯏꯕꯁꯦ ꯂꯣꯗꯗꯤ ꯌꯥꯎꯔꯝꯗꯣꯏꯅꯤ ꯃꯤ ꯇꯥꯛꯑꯝꯗꯣꯏꯅꯤ ꯃꯤ ꯑꯩꯅ ꯐꯥꯕꯅꯤ ꯃꯥꯅ ꯐꯥꯔꯤꯗꯨꯕꯨ ꯅꯨꯃꯤꯠꯅ ꯎꯍꯧꯔꯤꯗꯨꯗꯤ ꯊꯥꯅ ꯎꯔꯤꯗꯨꯗꯤ ꯑꯗꯨ ꯃꯅꯥꯛꯇꯨꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯃꯌꯥꯝꯅ ꯂꯩꯔꯤꯗꯨꯗꯤ ꯃꯗꯨ ꯃꯥꯅ ꯍꯜꯂꯒ ꯊꯤꯕꯗꯨꯕꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯍꯩꯕ ꯀꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯁꯤꯗ ꯋꯥꯠꯂꯤ ꯑꯗꯨꯒ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄꯁꯦ ꯀꯣꯂꯣꯝ ꯃꯁꯤꯟ ꯊꯩꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯇꯣꯛꯁꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯃꯥꯡꯒꯅꯦꯅ ꯑꯩ ꯍꯥꯏꯅꯤꯡꯉꯦꯕ ꯁꯤꯃꯀꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯗꯨꯝ ꯊꯣꯛꯏꯁꯤꯅꯤ ꯍꯧꯖꯤꯛ ꯉꯁꯤꯁꯤ ꯃꯌꯥꯝ ꯚꯥꯏꯔꯦꯜꯁꯨ ꯆꯠꯂꯦ ꯄꯥꯎꯁꯨ ꯊꯣꯛꯏ ꯃꯌꯥꯝ ꯊꯣꯛꯏꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀꯩꯅꯣꯅꯤ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯑꯅꯧꯕꯗꯧꯅ ꯂꯧꯏ ꯑꯄꯁꯄꯥ ꯊꯝꯕꯒꯤ ꯃꯇꯥꯡꯁꯦ ꯑꯅꯧꯕ ꯀꯩꯁꯨ ꯅꯠꯇꯦ ꯊꯥ ꯇꯔꯨꯛ ꯈꯨꯗꯤꯡꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯨꯛ ꯇꯧꯕꯗꯣ ꯃꯅꯤꯄꯨꯔꯁꯨ ꯅꯥꯒꯥꯂꯦꯟꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥ ꯇꯔꯨꯛꯁꯦ ꯐꯥꯔꯦ ꯑꯗꯨ ꯑꯅꯗ ꯊꯥ ꯇꯔꯨꯛ ꯑꯃ ꯁꯥꯡꯗꯣꯛꯑꯦ ꯍꯥꯏꯕꯅꯤ ꯁꯥꯡꯗꯣꯛꯑꯦ ꯍꯥꯏꯕꯁꯤꯗ ꯀꯅꯥ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤꯗ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 18ꯁꯤ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯄꯁꯄꯥꯁꯦ ꯁꯥꯡꯗꯣꯛꯑꯦ ꯍꯥꯏꯕꯅꯦꯕ ꯊꯥ ꯇꯔꯨꯛ ꯊꯝꯃꯦ ꯍꯥꯏꯕꯅꯦꯕ ꯀꯣ ꯑꯗꯣ ꯑꯅꯧꯕ ꯄꯣꯠꯇꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯁꯦ ꯑꯗꯨꯅ ꯑꯥꯔꯃꯤꯅ ꯀꯔꯤ ꯄꯥꯝꯃꯤ ꯉꯁꯥꯏꯒꯤ 18 ꯂꯦꯝꯍꯧꯔꯤꯁꯦ ꯁꯤꯗ ꯑꯃꯈꯛ ꯍꯨꯟꯗꯣꯛꯑꯝꯃꯒ 12 ꯁꯤꯐꯥꯎꯗ ꯑꯄꯁꯄꯥ ꯊꯝꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯅꯦ ꯑꯗꯨꯅ ꯑꯥꯔꯃꯤꯒꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯅꯩꯅꯤꯡꯉꯦꯕ ꯃꯣꯏꯅ ꯅꯩꯅꯤꯡꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯀꯣ ꯔꯥꯏꯠꯁꯦ ꯑꯩꯈꯣꯏꯁꯨ ꯉꯥꯛꯅ ꯑꯗꯨꯒ ꯈꯪꯅ ꯆꯠꯄ ꯇꯥꯕ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯅ ꯍꯥꯏꯕ ꯀꯤꯕ ꯁꯤꯅ ꯌꯥꯝ ꯂꯨꯔꯤꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯍꯥꯏꯅꯩꯗꯅ ꯃꯇꯝ ꯐꯠꯇꯦ ꯀꯣ ꯏꯕꯨꯡꯉꯣ ꯁꯟꯅ ꯎꯔꯣꯛ ꯊꯣꯡ ꯂꯥꯟꯕ ꯎꯔꯁꯨꯅꯦ ꯎꯗꯦ ꯍꯥꯏꯌꯨꯀꯣ ꯑꯩꯁꯦ ꯁꯤ ꯏꯄꯥ ꯏꯃꯥꯅ ꯇꯝꯕꯤꯔꯛꯑꯕꯅꯦꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯌꯥꯗꯦꯕꯀꯣ ꯁꯤꯇꯤꯖꯦꯟꯗꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯎꯏ ꯇꯣꯝꯕ ꯀꯧꯕ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯃꯥꯒꯨꯝꯕ ꯑꯩꯗꯤ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯑꯅꯤꯅ ꯑꯍꯨꯝꯅ ꯁꯤꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯐꯥꯔꯒ ꯄꯨꯈꯤꯁꯦ ꯇꯥꯛ ꯍꯥꯏꯒꯗꯕꯅꯦ ꯑꯗꯣ ꯁꯤ ꯍꯥꯏꯕ ꯉꯝꯅꯅꯕꯁꯦ ꯀꯅꯥꯅ ꯍꯥꯏ ꯉꯝꯍꯟꯗꯣꯏꯅꯣ ꯍꯥꯏꯗꯤ ꯄꯨꯂꯤꯁꯅꯅꯦꯕ ꯄꯨꯂꯤꯁꯅ ꯍꯥꯏꯕ ꯉꯝꯒꯗꯕꯅꯦꯕ ꯑꯗꯨꯗꯤ ꯍꯥꯏꯔꯣꯏ ꯑꯁ ꯑꯩꯗꯤ ꯅꯣꯏꯁꯦ ꯐꯥꯅꯤꯡꯗꯕꯅꯤꯅꯦ ꯑꯗꯥꯏꯗꯒꯤ ꯂꯩꯕ ꯅꯣꯏ ꯑꯗꯥꯏꯗ ꯂꯩꯕ ꯇꯣꯝꯕ ꯀꯧꯕꯗꯨꯅꯅꯦ ꯇꯥꯛꯂꯛꯄꯗꯒꯤꯅꯤꯅꯦ ꯅꯣꯏ ꯐꯥꯔꯤꯁꯦ ꯇꯣꯝꯕꯗ ꯑꯗꯨꯝ ꯁꯤꯔꯦ ꯑꯗꯨꯝ ꯑꯗꯨ ꯀꯤꯕꯗꯒꯤ ꯍꯥꯏꯅꯤꯡꯗꯦꯕ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯃꯣꯏꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯃꯣꯏ ꯃꯥꯡꯈꯤꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯍꯟꯖꯤꯟꯕ ꯇꯉꯥꯏ ꯐꯗꯦꯕꯀꯣ ꯃꯣꯏꯁꯦ ꯑꯗꯨꯅ ꯃꯣꯏꯁꯦ ꯌꯥꯝ ꯂꯨꯏꯌꯦꯕ ꯃꯤ ꯍꯥꯠꯀꯦꯁꯨ ꯉꯝꯕ ꯃꯤ ꯀꯟꯒꯦꯁꯨ ꯉꯝꯕ ꯄꯣꯠꯅꯤꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯃꯤꯒꯤ ꯄꯤꯔꯛꯏꯕ ꯁꯣꯔꯁ ꯃꯌꯥꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯐꯤꯗꯦꯟꯁ ꯃꯌꯥꯝ ꯑꯗꯨꯒ ꯑꯔꯣꯟꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯣꯏꯅ ꯉꯥꯛꯄꯤꯒꯗꯕꯅꯦꯕ ꯑꯗꯨ ꯉꯥꯛꯇꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏ ꯁꯪ ꯈꯪꯉꯩ ꯇꯧꯏꯅ ꯒꯃꯦꯟꯠꯀꯤ ꯊꯣꯛꯏꯕ ꯑꯣꯔꯗꯔꯐꯥꯎꯗ ꯑꯗꯨꯝ ꯑꯣꯄꯟ ꯑꯣꯏꯔꯛꯏꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯂꯨꯏ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯗ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯑꯦꯟ ꯔꯨꯜ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯣꯏꯗ ꯁꯨꯝ ꯊꯩꯖꯤꯟꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯀꯣ ꯃꯤ ꯃꯌꯥꯝ ꯃꯥꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯑꯉꯥꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯗꯨꯗ ꯆꯪꯉꯨꯔꯒꯗꯤ ꯀꯔꯤꯒꯤ ꯆꯪꯉꯨꯔꯤꯅꯣ ꯁꯤ ꯑꯗꯨꯝ ꯍꯥꯏꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ
ꯑꯗꯒꯤꯗꯤ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯥꯡꯈꯤ ꯇꯥꯔꯒꯗꯤ ꯃꯥꯅ ꯀꯩꯗꯧꯔꯨꯔꯦ ꯀꯅꯥꯅ ꯀꯩꯗꯧꯔꯤꯅꯣ ꯀꯅꯥꯅ ꯐꯥꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯊꯤ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯄꯨꯊꯣꯛꯄ ꯃꯇꯝ ꯁꯥꯡꯅ ꯁꯨꯝ ꯄꯨꯊꯣꯛꯄ ꯉꯝꯗꯕꯁꯤꯗꯤ ꯄꯨꯂꯤꯁꯀꯤ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯈꯤꯇꯪ ꯋꯥꯠꯄ꯭ꯔꯥꯅ ꯑꯩ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯍꯩꯁꯤꯡꯕ ꯍꯥꯏꯕꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦꯕꯀꯣ ꯐꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯍꯥꯏꯕꯁꯦ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯎꯗ꯭ꯔꯗꯤ ꯍꯩꯁꯤꯡ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤꯁꯦ ꯑꯩꯗꯤ ꯐꯦꯜ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯦꯕꯀꯣ ꯂꯝꯕꯤ ꯈꯨꯗꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ CCTV ꯀꯦꯃꯦꯔꯥ ꯈꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯍꯣꯏ ꯊꯝꯒꯗꯕꯅꯤ CCTV ꯀꯦꯃꯦꯔꯥꯁꯦ ꯂꯩꯔꯛ ꯈꯨꯗꯤꯡ ꯊꯝꯒꯗꯕꯅꯤ ꯑꯗꯒꯤ ꯗꯦꯟ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯝꯒꯗꯕꯅꯤ ꯑꯗꯒꯤ ꯗꯦꯟ ꯑꯩꯈꯣꯏ ꯈꯨꯜ ꯑꯃꯒ ꯈꯨꯜ ꯑꯃ ꯐꯥꯎꯅꯈꯤ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏ ꯊꯝꯒꯗꯕꯅꯦꯕ ꯁꯤ ꯄꯣꯠꯁꯤꯡꯁꯦ ꯑꯗꯨꯒ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯝꯗꯅ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯚꯥꯞꯅ ꯁꯥꯔꯒ ꯃꯥꯏꯕꯤ ꯂꯥꯏ ꯇꯣꯡꯗꯣꯡꯅ ꯇꯣꯡꯉꯒ ꯅꯪꯒꯤ ꯅꯆꯥꯗꯨꯗꯤ ꯎꯔꯛꯇꯨꯗ ꯂꯩꯔꯤꯅꯦ ꯍꯥꯏ ꯌꯥꯄꯣꯟꯇꯦꯕꯀꯣ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯑꯗꯨꯅ ꯄꯨꯂꯤꯁ ꯃꯣꯗꯔꯅꯥꯏꯖꯦꯁꯟꯁꯤꯗꯕꯀꯣ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯗ ꯌꯥꯗꯦ ꯑꯗꯨꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯝꯗ ꯌꯥꯗꯦ ꯗꯦꯟ ꯍꯩ ꯁꯤꯡꯍꯟꯗ ꯌꯥꯗꯦ ꯁ꯭ꯃꯥꯔꯠ ꯑꯣꯏꯍꯟꯗ ꯌꯥꯗꯦ ꯑꯗꯨꯒ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝꯁꯨ ꯄꯤꯗꯕ ꯌꯥꯗꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ